ꯂꯥꯛꯇꯕꯗꯨꯗ ꯑꯁ ꯍꯥꯏꯔꯒ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯄꯥꯈꯠꯅ ꯊꯕꯛ ꯇꯧꯔꯗꯤ ꯀꯣꯛ ꯊꯣꯛꯇꯦ ꯊꯛꯀꯠꯂꯤꯉꯩ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯇꯣꯞꯄꯅ ꯉꯥꯎꯔꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯈꯤꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯊꯨꯅ ꯈꯥꯝꯅꯤꯡꯕꯒꯤ ꯉꯥꯎꯔꯤꯉꯩ ꯈꯥꯝꯗꯣꯛꯐꯝ ꯈꯪꯗꯕꯅꯤ ꯁꯨꯔꯨꯅ ꯂꯥꯏꯕꯛ ꯊꯤꯔꯁꯨ ꯇꯥꯟꯖꯥꯗꯨ ꯁ꯭ꯇꯥꯐ ꯀꯌꯥ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯄꯦꯟꯈꯩ ꯇꯥꯝꯅꯥꯅ ꯃꯁꯝꯗꯨ ꯐꯣꯏꯗꯠꯈ꯭ꯔꯦ ꯅꯥꯃꯟꯈꯤꯕꯅ ꯃꯃꯤꯠ ꯐꯥꯎ ꯉꯥꯡꯂꯛꯏ ꯃꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤ ꯕꯣꯛꯁꯇꯨꯁꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯊꯥꯗꯣꯛꯄ ꯌꯥꯔꯝꯂꯗꯤ ꯈꯤꯇꯪꯗꯁꯨ ꯐꯗꯧꯕ ꯑꯗꯨꯕꯨ ꯍꯤꯗꯥꯛꯇꯨꯅ ꯃꯔꯨꯅꯤ ꯃꯤꯅ ꯎꯈꯤꯕ ꯌꯥꯗꯦ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯈꯨꯠꯇꯣ ꯁꯤꯖꯤꯟꯅꯔꯝꯗꯦ ꯕꯣꯛꯁꯇꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯈꯥꯡꯕ ꯇꯥꯈꯤ ꯇꯥꯝꯅꯥꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯁꯝꯁꯦ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯔꯒꯦ ꯍꯦ ꯑꯩ ꯁꯥꯎꯔꯦ ꯁꯦꯂꯨꯡꯕ ꯄꯦꯇ꯭ꯔꯣꯜ ꯄꯨꯔꯛꯑꯣ ꯃꯩꯈꯦꯠ ꯑꯩꯉꯣꯟꯗ ꯌꯥꯎꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯐꯤꯔꯦꯞꯄꯁꯨ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯐꯥꯛꯇꯣꯛꯅꯕ ꯍꯣꯠꯅꯩ ꯁꯨꯔꯨꯒꯤ ꯃꯁꯝꯗꯒꯤ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯒ ꯈꯥꯝꯕ ꯌꯥꯎꯔꯛꯏ ꯇꯥꯝꯅꯥꯒ ꯈꯥꯝꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯥꯗꯣꯔꯛꯂꯤ ꯐꯤꯔꯦꯞꯄꯅ ꯃꯈ꯭ꯋꯥꯡꯗꯨꯗ ꯀꯣꯜꯂꯒ ꯊꯥꯡꯗꯣꯔꯛꯏ ꯑꯗꯨ ꯐꯥꯎꯕ ꯃꯆꯤꯟꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔ ꯑꯃ ꯌꯥꯎꯅ ꯃꯁꯥꯗꯣ ꯐꯤꯇꯤꯡ ꯐꯤꯇꯤꯡ ꯆꯣꯡꯉꯒ ꯊꯥꯗꯣꯛꯑꯣ ꯁꯦꯂꯨꯡꯕ ꯄꯦꯜꯍꯧꯗ꯭ꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪ ꯁꯤꯕ ꯄꯥꯝꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯎꯔꯣ ꯅꯪꯉꯣꯟꯗꯗꯤ ꯅꯁꯝꯁꯨ ꯐꯣꯏꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯌꯥ ꯍꯤꯒꯠꯂꯒ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯂꯥꯎꯕꯗꯣ ꯁꯨꯛꯇꯥ ꯇꯥꯗꯕꯒꯨꯝꯅ ꯄꯨꯁꯤꯜꯂꯛꯏ ꯕꯦꯠꯇꯨꯗ ꯗꯤꯛ ꯂꯥꯎ ꯊꯥꯗꯩ ꯑꯗꯨꯐꯥꯎ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯔꯛꯏ ꯃꯃꯥꯡꯗꯨꯗ ꯁꯠ ꯂꯦꯞꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯏ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯆꯞ ꯂꯦꯞꯄꯤ ꯀꯤꯔꯨꯞꯁꯨ ꯌꯦꯡꯂꯒ ꯃꯈꯣꯡꯅ ꯃꯅꯤꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯍꯟꯖꯤꯜꯂꯒ ꯕꯦꯠꯇꯨꯗ ꯐꯝꯊꯈꯤ ꯐꯤꯔꯦꯞꯄꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯅꯨꯄꯥꯁꯤꯁꯨ ꯑꯁꯥꯎꯕ ꯁꯛꯇꯝꯗꯣ ꯅꯨꯄꯤꯁꯤꯗ ꯎꯍꯟꯈꯤ ꯐꯤꯔꯦꯞꯄꯅ ꯈꯔ ꯏꯪ ꯇꯞꯄꯁꯤꯗ ꯌꯥꯅꯤ ꯈꯜꯂꯒ ꯃꯥꯅ ꯉꯝꯒꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯅꯥꯎꯁꯥꯎꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯈꯨꯠꯂꯥꯎꯗꯨꯗ ꯀꯤꯔꯝꯃꯤ ꯃꯗꯨꯁꯨ ꯀꯤꯔꯣꯏꯗꯕꯅꯤ ꯅꯤꯡꯈꯣꯝꯕꯒꯤ ꯑꯀꯤ ꯑꯈꯪꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯃꯥꯁꯨ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕꯅꯤ ꯃꯥꯅ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯎꯠꯀꯦ ꯈꯟꯕꯒꯨꯝꯅ ꯃꯥꯅ ꯅꯍꯥꯟ ꯑꯩꯒꯤ ꯁꯝꯐꯣꯏꯗꯅ ꯁꯝꯕꯣꯔꯥ ꯑꯃ ꯀꯦꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯐꯕꯤ ꯑꯣꯏꯕꯒꯤ ꯃꯥꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯩꯗꯤ ꯑꯐꯕꯤ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕꯅꯤ ꯇꯧꯁꯟꯅꯗ꯭ꯔꯗꯤ ꯃꯥꯅ ꯑꯩ ꯐꯨꯈꯤꯗꯣꯏꯕ ꯈꯨꯝꯃꯛꯇꯦ ꯅꯨꯄꯥꯗꯣ ꯇꯥꯝꯅꯥꯅ ꯉꯥꯡꯉꯤꯕꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯅꯦꯝꯊꯗꯕꯒꯤꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯦ ꯁꯠ ꯅꯥꯀꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈꯤ ꯉꯛꯁꯝꯗ ꯀꯨꯗꯥꯝ ꯆꯦꯠꯅ ꯐꯥꯔꯤꯕꯗꯣ ꯂꯧꯊꯣꯛꯏ ꯁꯥꯎꯅꯤꯡꯕꯒꯤ ꯁꯣꯔ ꯃꯄꯤꯁꯨ ꯍꯣꯜꯂꯛꯏ ꯑꯁꯥꯎꯕ ꯍꯟꯊꯅꯕ ꯍꯣꯟꯗꯣꯛꯄꯅꯤ ꯃꯌꯥ ꯆꯤꯛꯁꯤꯜꯂꯒ ꯈꯥꯡꯉꯤ ꯐꯥꯏꯒꯟꯗ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯅꯤꯡꯗꯣ ꯁꯧꯔꯒ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯅꯝꯃꯤ ꯃꯊꯥ ꯁꯥꯕꯒꯤꯅꯤ ꯁꯥꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯏ ꯊꯣꯡꯅꯥꯎ ꯃꯌꯥꯁꯨ ꯅꯠꯇꯕꯅ ꯑꯃꯗꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯇꯣ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯑꯣꯏꯔꯛꯄꯅ ꯉꯛꯅ ꯅꯣꯟꯈꯠꯂꯛꯏ ꯇꯥꯝꯅꯥꯅ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯔꯒ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯏꯋꯥꯏꯗ ꯍꯨꯃꯥꯏ ꯍꯨꯝꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯨꯔꯤꯠꯇꯨꯅ ꯄꯥꯛꯅ ꯁꯟꯗꯣꯛꯂꯒ ꯄꯥꯏꯔꯒ ꯃꯗꯨꯅꯁꯨ ꯅꯨꯄꯥꯁꯤ ꯏꯪꯕ ꯃꯥꯟꯗꯕꯁꯤꯗ माꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯅ ꯂꯤꯠꯅ ꯍꯣꯡꯗꯣꯏ ꯇꯧꯔꯛꯏ ꯐꯤꯕꯝꯗꯨꯗ ꯏꯁꯤꯡ ꯍꯥꯕꯒꯨꯝꯅ ꯃꯇꯤꯟ ꯈꯪꯉ ꯍꯥꯔꯒ ꯂꯣꯛ ꯈꯪꯒꯨ ꯈꯨꯔꯛꯏ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯈꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯁꯥꯗꯦ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯒ ꯍꯨꯝꯖꯤꯜꯂꯛꯏ ꯍꯨꯃꯥꯏꯗꯣ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯤꯗꯣ ꯁꯥꯕꯩ ꯅꯠꯇ꯭ꯔꯣ ꯍꯨꯝꯕꯤꯒꯦꯁꯦ ꯑꯩ ꯆꯤꯌꯔꯗꯨ ꯈꯔ ꯑꯃꯨꯛ ꯆꯤꯡꯊꯣꯛꯂꯒ ꯌꯥꯔꯦ ꯁꯥꯗꯦ ꯍꯥꯏꯕ ꯐꯤꯔꯦꯞꯄꯅ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯌꯥꯔꯛꯄꯗꯨꯗ ꯑꯩ ꯉꯁꯥꯏ ꯁꯥꯎꯅꯤꯡꯃꯟꯕꯩ ꯐꯨꯕꯅꯤ ꯁꯥꯎꯅꯨ ꯑꯩ ꯃꯇꯨꯡ ꯐꯨꯔꯔꯣꯏ ꯐꯨꯅꯤꯡꯉꯁꯨ ꯅꯪ ꯁꯦꯟꯅꯔꯣꯏꯗꯀꯥꯟꯗ ꯐꯨꯔꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯛꯁꯤꯟꯅ ꯂꯦꯞꯄꯤ ꯄꯥꯈꯨꯝ ꯉꯥꯏꯔꯤ ꯐꯤꯔꯦꯞꯄꯁꯨ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯥꯝꯅꯥꯅ ꯁꯠ ꯈꯨꯝꯃꯛꯏ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯗ ꯅꯥꯔꯦꯅ ꯂꯩꯔꯝꯃꯤꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕꯅꯤ ꯃꯐꯝꯁꯤꯗꯗꯤ ꯐꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯒ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩ ꯑꯗꯣ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯎꯅꯤꯡꯗ꯭ꯔꯥ ꯎꯅꯤꯡꯉꯦ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯌꯥꯝꯅ ꯐꯖꯩ ꯑꯩꯅ ꯐꯖꯩ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯣꯏ ꯊꯥꯖꯔꯁꯨ ꯈꯤꯇꯪꯈꯛ ꯁꯨꯛꯈꯛ ꯀꯔꯤꯒꯨꯝꯕꯅꯦ ꯅꯪꯒꯤ ꯃꯤꯠꯅ ꯐꯖꯕ ꯃꯌꯥꯝꯁꯦ ꯎꯔꯗꯤꯅꯦ ꯂꯦꯛꯊꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯁꯉꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯖꯨꯀꯣ ꯂꯤꯂꯤ ꯑꯄꯥꯛꯄ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛ ꯊꯥꯅ ꯌꯣꯝꯅ ꯁꯥꯠꯄ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝꯗ ꯂꯩꯔꯥꯡꯁꯤꯡꯅ ꯐꯨꯒꯥꯏꯅ ꯁꯥꯠꯀꯥꯏꯕ ꯋꯥꯏꯜ ꯐ꯭ꯂꯥꯋꯔꯅ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩꯗ ꯆꯒꯨꯡꯗꯅ ꯁꯥꯠꯄ ꯂꯣꯛꯅꯨꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯁꯤꯗ ꯅꯠꯇꯅ ꯌꯥꯝ ꯂꯩ ꯃꯍꯧꯁꯥꯒꯤ ꯃꯔꯛꯇ ꯅꯥꯏꯠ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯁꯨ ꯃꯔꯨꯞꯁꯤꯡꯒ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯂꯦꯞꯄꯒ ꯇꯝꯄꯥꯛ ꯌꯦꯡꯕ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯌꯥꯎꯁꯪ ꯀꯥꯡ ꯆꯤꯡꯕ
Christmas, Eid, Sakova, Gangai, Lungaini, Harau Kumai Miam Sigi Saktam, Nanghak Ting no Kramra. Udri. Aina Haiba Illadine, Si Miam say Loina Yawa Fangangani, Aina Haivelo. Tamna Mangak Tuna Nomlaga, Ahoy. Karigumba Aina Haiba Indradine, Mafam Sidagi Aina Nang Putopangamui. Piri Pahualaklaga, Mapalom the Thorakpado, Tamna Sumatung Ineraklami. Chalam, Lekolom the Leramu, Chilamgano, Lolamgano. Hoi me, Isaisa Agazagoi Sarugi. Hairaga Chenkre, Harang Tamnagi Nabagi Madam say, Yingning Bagi, Magirum the Changaklaga, Mangwa the Sineramba, Besengi record singdo, Park to the Yinglami, Kupni Yingi, Yamna Kuptana. A day among Tamna the Taba Hidak Langtak Mayam sing, Matang Yingli. Hidak sing the Suluina Chummi, Nariba Nabagi Layong Sigi Hidakni. Adobo Mana Chingnabada, Tamna the Nari Hariba, schizophrenia say, Mana direct Nari Habase, Tazabakitang Wali. Aduna Kupna Munna, Kuptana Ying Mapamani. Tari Bihidaxiso Exan Karakan Magum Urami. Anabisigi Pibam Sig Hydrodi, Kara light oina Hidak Tabada, Yagatra Hainaso, Mana Kali. Fana Quina, Anabisigi Matanga, Sumdupsina Yinkibana, Magnak the Atopamatao, Mayam do Kauri. Tamna the Nairamu Haikibadu so Kaukre. Mayam Singdo, Lekolom the Loina Pamnarami. Mana Tokpani Lena River Singdo. Laptakna nursing na Senahali Lona. Manak Jangsinduna delay rude. Isay Sakpa Suyauri. Angangi sana po telephone pairanga. Nung siwari sabi Suyarami. Ay nga si Chen sa Hibasida hit yadraba. Nangay na kayo gyung. Iba nila mina kibagi photo do. Ay na Narendra Modi manak pura utkani. Biri na nangi misang oikraso. Narendra Modi do. Eko'y mamoni. Imagi manaw pa ni. Amana asomda atihama taklom di Kalaga. Hadak nong na sadoriba rocket city ice cream gi dukan macha hapaga khare yondra di yararoi. Aeroplane manung da yon bapaw may amsitli. Rocket tadi kayo ini. Ambani dagi ay ni hina sel pai da bayadabani. Amana kanna chensilaklaga chahi kuntra mukta ngairibi wakal khandana lairibi nupiduda dongwai silaga tusilai. Tusilai duna chahi yam nauri. Tara nipan mukta ngairam kini. Amadusu Mongon the things like Patuda. Oi, Kaino, letting out tongue pabas the yam yele. I say, hanging rockets out of a mini. Amadusu Pak Taraga, Makut Kodomina, Masagi Machin Bala Tamlaga. Shh, Narang a hing no yadini. I know how I hing never jealousy. Swice of Kaiwano. I put Minister Gimanaka and the Timbu. Police to Home Minister Gianacre. How's the Ainat has a bayari by Babo, Chief Minister Kangare. Amaduna Muhangi Karigi Sela Ibanande Birian Dongarang Iginakta like Hawaii Hono, Medal Piduini, Nangdi Tungi Asani Haidana Ami, Hawaii Kangta Kisim Puranga Amaduna Amu Nupima Rip Tawena Police Tawaka Laga, Mama Mapana Taudi, Ngari in a hospital and I'm Silamba victim do Aini. Phone Tora Laki Biduda Coxili Idang the Ngaubi Pazare, Nangi phone do, Biriandam the Coltonse. Siday nakandi tarik tase Birian gam tawari sanagi. Pajare su number do pa meta laga toksili. Aduga Pairak training sidia. Nong may pairaga im tam dana lumma chelai nahaama. Mayam Pakistan na lance lori. Noy na swai kay dorino. Nayum chang naraga loloro. Ini to midai aluga thong makra laisiloro tammangamdi. Tarik thana. Ibung sakpa noy na Pakistan nga lance na ringi. Ay di som da mini rep to bikre. Adusu Home Minister na. Hawzak na ibu hato gi koi thiraga leire. Ay bom takan biyo. Nupado na makutna makatlaga. Come on, ay gitunginaro. Nangbu sapti oiba mapamda ay napuge. Hairak patuda matung inaraga lumaga nakal amarom da chenki. Amadusu matung inaki. Kumhay amani mayam singdo. Amuk sunok ningi. Adubo amuk su kapning mamatang yawbusu yawribani. Taba yadaba hangoiba. Taning daba kaya musu yawri. Tamna Sulay Macha ama oigi napada Tetchilaga. As Laktida, Maduginu Paduso. Ining Tona Yak Nabagalan Sok Naba, Tado Pikrabazala. Masak Ipa Pazaradana. Puari Sida Selung Maga Majai Bimagagi, Nungsiwari Haidana. Anawari Amadi Soidana, Tungi Charol Suron Sing the Lina Horani. Kalingi Manakta Set Pamzilak Laga. Kaiwarino.
ꯂꯣꯟꯗ ꯊꯨꯞꯅ ꯖꯤꯔꯣꯜ ꯇꯧꯔꯝꯃꯤꯁꯤꯕꯣ ꯇꯥꯝꯅꯥꯁꯨ ꯈꯤꯇꯪ ꯂꯩꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯨ ꯑꯣꯏꯔꯝꯃꯤ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯛꯏ ꯄꯣꯠꯅꯤ ꯉꯁꯥꯏꯗ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯃꯒ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ ꯈꯣꯡ ꯍꯥꯝꯃꯨꯕ ꯇꯥꯝꯅꯥ ꯃꯥꯏꯊꯣꯡ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯅꯈꯨꯠ ꯅꯁꯥ ꯁꯦꯡꯅ ꯍꯥꯝꯃꯛꯄ꯭ꯔꯥ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗ ꯇꯩꯁꯤꯟꯈ꯭ꯔꯦ ꯁꯠ ꯍꯟꯗꯣꯛꯏ ꯃꯅꯥꯇꯣꯟꯒ ꯃꯦꯜꯂꯒ ꯅꯪꯕꯨ ꯑꯉꯥꯡꯂꯣ ꯀꯩꯒꯤ ꯅꯈꯨꯠ ꯍꯥꯝꯗ꯭ꯔꯤꯅꯣ ꯅꯈꯨꯠꯇꯣ ꯍꯥꯝꯗ꯭ꯔꯗꯤ ꯀꯣꯂꯨꯅꯥ ꯅꯥꯖꯅꯤ ꯀꯣꯂꯨꯅꯥ ꯅꯥꯔꯗꯤ ꯅꯪꯅ ꯃꯖꯥꯏꯕꯦꯝꯕ ꯁꯦꯟꯅꯕꯩ ꯐꯝꯁꯦ ꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯐꯤꯔꯦꯞꯄꯁꯨ ꯆꯨꯝꯅ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯦ ꯑꯩꯗꯤ ꯁꯦꯂꯨꯡꯕ ꯅꯪꯁꯦ ꯑꯃꯨꯛꯃꯨꯛꯁꯨ ꯐꯩ ꯍꯥꯏꯕꯕꯨ ꯑꯃꯨꯛꯃꯨꯛꯁꯨ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯣ ꯀꯔꯤꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯇꯣꯛꯈ꯭ꯔꯣ ꯅꯪꯅ ꯑꯩ ꯏꯁꯥ ꯀꯟꯈꯠꯅꯕ ꯂꯥꯌꯦꯡꯒꯦ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯐꯝ ꯃꯌꯥꯝꯁꯨ ꯄꯨꯕꯤꯒꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯑꯅꯥꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕ ꯗꯣꯛꯇꯔꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯅꯧꯕ ꯂꯩꯅꯥ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯩꯅꯥꯗꯨꯕꯨ ꯅꯥꯍꯜꯂꯤꯕ ꯃꯍꯤꯛꯇꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯆꯨꯝꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯅ ꯂꯥꯌꯦꯡꯉꯁꯨ ꯐꯔꯔꯣꯏ ꯑꯅꯥꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯏꯪꯉꯉꯛꯏ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯦ ꯋꯥꯈꯜ ꯈꯪꯗꯣꯛꯅꯕ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯒꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯈꯥ ꯍꯪꯉꯨꯗ꯭ꯔꯦ ꯇꯥꯝꯅꯥꯗꯤ ꯍꯥꯍꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯒ ꯅꯥꯁꯨ ꯅꯥꯗꯕ ꯑꯩꯉꯣꯟꯗꯕꯨ ꯂꯥꯌꯦꯡꯉ ꯀꯃꯥꯏꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯣꯏꯅꯣ ꯊꯤ ꯆꯥꯕ ꯑꯄꯪꯖꯥꯎ ꯃꯈꯥꯒ ꯇꯥꯔꯨꯗ꯭ꯔꯦ ꯋꯥ ꯃꯥꯡꯉꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯥꯝꯅꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯏꯁꯩ ꯉꯪꯗꯅ ꯂꯩ ꯑꯃ ꯄꯠ ꯊꯠꯂꯒ ꯃꯈꯨꯠꯇ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯗꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯩ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯒ ꯑꯣꯟꯁꯤꯜꯂꯛꯏ ꯁꯦꯂꯨꯡꯕ ꯅꯪ ꯍꯣꯔꯦꯟ ꯍꯟꯗꯣꯏꯔꯥ ꯅꯌꯨꯝꯗ ꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯦꯔꯥ ꯅꯪꯅ ꯉꯁꯤ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯍꯌꯦꯡꯗꯩ ꯋꯥꯈꯜ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯅꯤ ꯀꯩꯒꯤ ꯃꯥꯡꯗꯣꯏꯕ ꯇꯥꯝꯅꯥꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯤꯝꯕꯥꯜ ꯅꯥꯆꯦꯞ ꯑꯣꯏꯅ ꯈꯜꯂꯒ ꯆꯤꯔꯣꯜ ꯇꯧꯅꯕ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯃꯗꯨꯁꯨ ꯅꯣꯟꯊꯔꯒ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨꯔꯣ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯩꯒꯤ ꯃꯪꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯍꯦꯛ ꯍꯦꯛ ꯃꯥꯡꯉꯦ ꯅꯪꯒꯤ ꯃꯆꯤꯡꯗꯨꯗ ꯀꯃꯥꯏꯅꯅꯣ ꯁꯤꯅꯤ ꯂꯥꯏ ꯊꯥꯖꯤꯜꯂꯛꯏꯁꯦ ꯅꯪꯅ ꯂꯥꯏ ꯁꯥꯔꯨꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦꯍꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯑꯣꯏꯔꯁꯨ ꯍꯤꯡꯆꯥꯕꯤꯗꯤ ꯅꯠꯇꯦ ꯃꯆꯦꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯗꯨꯗ ꯕꯣꯔꯤꯁꯁꯨ ꯃꯆꯦꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ ꯅꯤꯡꯉꯣꯜꯁꯨ ꯐꯣꯟꯗ ꯀꯩꯀꯩꯅꯣ ꯄꯦꯠ ꯄꯦꯠ ꯃꯈꯨꯠ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯊꯨꯅ ꯃꯦꯠꯂꯝꯃꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯣꯟꯊꯔ ꯌꯦꯡꯉꯤ ꯅꯤꯡꯉꯣꯜꯁꯨ ꯏꯈꯪ ꯈꯪꯅ ꯊꯤꯕꯣꯔꯤꯁ ꯈꯪꯉꯤꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯉꯛꯇꯦ ꯅꯊꯨꯟꯗꯨꯗ ꯀꯥꯎꯔꯛꯑꯗꯤ ꯅꯪ ꯑꯃꯥꯡꯕꯒ ꯂꯣꯏ ꯍꯟꯀꯠꯀꯦꯔꯥ ꯕꯣꯔꯤꯁꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯏꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯆꯥ ꯂꯣꯜꯂ ꯂꯥꯎ ꯍꯥꯏꯍꯧꯕꯅꯦ ꯏꯃꯥꯅ ꯅꯤꯡꯉꯣꯜꯁꯨ ꯐꯣꯟꯗꯣ ꯁꯠꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯏꯃꯥꯅ ꯁꯥꯍꯧꯕ꯭ꯔꯥ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯦ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯔꯤ ꯏꯔꯤꯅꯤ ꯁꯩꯔꯦꯡ ꯏꯔꯤꯅꯦꯅꯗ ꯇꯧꯔ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯥꯎ ꯅꯪ ꯂꯨꯄꯥ 10,000ꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯒꯦꯔꯣ ꯑꯩ ꯂꯦꯞꯇꯣꯞ ꯑꯝꯇ ꯂꯣꯟꯗ ꯂꯩꯒꯦ ꯃꯈꯥ ꯇꯥꯕ EMI-ꯗꯨꯅ ꯑꯩ ꯇꯣꯂꯣꯞꯇꯩ ꯍꯨꯜꯂꯒꯦꯕ ꯏꯆꯦ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯔꯣꯏꯕꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯤꯔꯨꯕꯩ ꯁꯦꯜ ꯀꯥꯡ ꯀꯣꯠꯂꯦ ꯂꯧꯐꯥꯎ ꯂꯧꯗ꯭ꯔꯤ ꯍꯌꯦꯡ ꯍꯨꯟꯗꯣꯛꯄꯤꯔꯝꯖꯅꯤ ꯅꯨꯄꯤꯗꯅꯦ ꯁꯦꯜ ꯌꯥꯝ ꯊꯥꯗꯕ ꯄꯥꯝꯃꯨꯅꯨ ꯕꯣꯔꯤꯁ ꯃꯆꯦꯒꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯍꯤꯞꯄꯤ ꯏꯁ ꯏꯇꯨꯒꯤꯁꯨ ꯈꯔ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯌꯦꯡ ꯋꯥꯏ ꯁꯥꯒꯩꯁꯦ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯣꯏꯅꯤ ꯅꯣꯏꯗꯤ ꯍꯌꯦꯡ ꯅꯋꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯆꯦ ꯅꯪ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯖꯗ꯭ꯔꯣ ꯀꯣꯏꯗꯦꯍꯦ ꯆꯍꯤꯗꯤ 19 ꯁꯨꯖꯜꯂꯛꯑꯃꯅꯤ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯒ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯨ ꯑꯌꯥꯝꯕ ꯊꯤꯡꯉꯦ ꯇꯧꯔꯁꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯍꯧꯗꯧꯁꯨ ꯀꯦꯕ ꯍꯩꯇ꯭ꯔꯤꯉꯩ ꯁꯛ ꯊꯤꯔꯤꯉꯩꯅꯤꯅ ꯀꯅꯥꯝꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯦ ꯕꯣꯔꯤꯁꯁꯨ ꯃꯆꯦꯗ ꯂꯛꯅꯩ ꯍꯣꯏꯅꯦ ꯐꯖꯅꯗꯤ ꯊꯤꯈꯤꯕꯅꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯔꯣꯏ ꯑꯃꯨꯛ ꯀꯞꯈꯤꯅꯤ ꯀꯞꯄꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯗꯣ ꯆꯦ ꯉꯍꯥꯟ ꯆꯦꯅ ꯀꯣꯏꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯤ ꯃꯈꯨꯠꯇ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯏ ꯀꯤꯁ ꯇꯧꯒꯦꯒ ꯍꯥꯏꯔꯛꯏ ꯕꯣꯔꯤꯁ ꯄꯣꯛ ꯍꯧꯒꯠꯂꯒ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯤꯊꯣꯔꯛꯏ ꯃꯃꯥꯟꯅꯕꯤꯗ ꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯔꯕ ꯊꯥꯖꯗꯦ ꯀꯣꯏꯔꯨꯔꯅꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯌꯨꯝ ꯄꯥꯜꯂꯨꯔꯅꯨ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯈꯥꯏꯕꯤꯔꯒꯦ ꯅꯆꯟꯅꯨꯄꯤ ꯑꯣꯏꯗꯧꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ ꯋꯥꯒ ꯉꯥꯡꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯌꯥꯝ ꯇꯞꯄꯅꯤ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯐꯣꯟꯗꯨ ꯁꯠ ꯂꯥꯝꯃꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯝꯕꯗꯣ ꯄꯨꯂꯞ ꯊꯥꯡꯒꯠꯂꯛꯏ ꯌꯦꯡꯉꯤ ꯑꯦꯔꯣꯟꯒꯤ ꯑꯣꯏꯔꯝꯃꯤ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤ ꯀꯅꯥꯅꯣ ꯐꯦꯁꯕꯨꯛꯇ ꯃꯤ ꯈꯥꯏꯕ ꯗꯣꯛꯇꯔ ꯌꯥꯝ ꯂꯦꯝꯗꯕ ꯑꯃ ꯂꯩ ꯗꯣꯛꯇꯔ ꯁꯦꯁ ꯇꯦꯛꯁ ꯊꯥꯖꯤꯜꯂꯣ ꯀꯩꯅꯣ ꯐ꯭ꯂꯠ ꯇꯧꯁꯤꯜꯂꯣ
ꯇꯜꯂꯦ ꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯑꯣꯛꯇꯕꯤ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯦꯛꯁ ꯍꯜꯂꯛꯇꯕꯒꯤ ꯍꯜꯂꯛꯅꯕ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦ ꯍꯤꯡꯒꯗꯧꯕ ꯀꯤꯔꯦ ꯗꯣꯛꯇꯔ ꯄꯣꯛꯁꯣꯅꯣ ꯁꯨꯔꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯗꯕ ꯃꯤꯗꯤ ꯀꯩ ꯑꯣꯏꯅꯤ ꯏꯁ ꯇꯥꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯂꯥꯏꯁꯨ ꯈꯪꯕ ꯌꯥꯝ ꯂꯩ ꯑꯦꯛꯖꯥꯝꯗ ꯆꯤꯠ ꯂꯤꯠꯂꯒ ꯄꯥꯁ ꯇꯧꯔꯛꯄ ꯅꯪꯗꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯤꯡꯒꯤ ꯁꯄꯣꯔꯇꯔ ꯑꯣꯏꯔꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯦ ꯑꯩꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯅ ꯅꯨꯄꯤꯗ ꯆꯒꯠꯅꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯃꯃꯥꯅ ꯃꯄꯥꯟꯂꯣꯝꯗꯩ ꯀꯧꯔꯛꯄꯗ ꯑꯅꯤꯃꯛꯇꯣ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯝꯃꯤ ꯑꯍꯥꯕꯤ ꯆꯥꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯂꯩꯔꯝꯃꯤ ꯃꯃꯥ ꯂꯤꯟꯊꯣꯏꯗꯣ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯅꯥꯛꯇ ꯐꯝꯊꯩ ꯉꯦꯛ ꯂꯥꯎꯅ ꯁꯤꯔꯤꯗꯨꯗ ꯑꯗꯨꯒ ꯀꯣꯕꯤꯗꯣ ꯀꯣꯠꯂꯒ ꯆꯥꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯉꯤ ꯌꯥꯎꯗꯦ ꯀꯣꯟ ꯐꯦꯡꯉꯤ ꯌꯥꯎꯗꯦ ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯌꯥꯎꯔꯤꯁꯦ ꯍꯌꯦꯡ ꯅꯋꯥ ꯅꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯅꯪꯗꯤ ꯅꯨꯄꯥ ꯍꯦꯛ ꯀꯣꯏꯕꯒ ꯇꯝꯃꯒꯤ ꯏꯃꯥ ꯕꯣꯔꯤꯁꯅ ꯍꯩꯇꯕꯅꯤ ꯅꯠꯇꯦ ꯇꯟꯕꯩꯅꯤ ꯂꯤꯟꯊꯣꯏꯅ ꯉꯥꯏꯈꯣ ꯅꯟꯗꯣꯝꯆꯥꯅ ꯑꯐꯕ ꯅꯨꯄꯥ ꯁꯅꯥ ꯁꯥꯕ ꯑꯃ ꯁꯦꯝꯃꯤ ꯀꯥꯔꯁꯨ ꯊꯧꯔꯤꯕ ꯑꯗꯨꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃ ꯍꯥꯏꯔꯣꯏ ꯄꯥꯝꯗꯦ ꯑꯃ ꯈꯪꯅꯍꯜꯂꯤ ꯌꯥꯗꯦ ꯍꯩꯅꯗꯦ ꯅꯪꯅ ꯍꯩꯅꯕ ꯅꯨꯄꯥꯁꯦ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯦꯕꯣ ꯅꯤꯉꯣꯜꯅ ꯅꯨꯄꯥ ꯈꯟꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯐꯩ ꯍꯥꯏꯅ ꯑꯍꯜ ꯂꯃꯟ ꯅꯣꯏꯅ ꯄꯨꯁꯜꯂꯛꯀꯅꯨ ꯅꯣꯏꯅ ꯐꯩ ꯍꯥꯏꯗꯣꯏꯁꯦ ꯅꯨꯄꯥꯗꯨꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯈꯛ ꯌꯦꯡꯉꯒꯅꯤ ꯑꯩꯈꯣꯏꯅ ꯎꯔꯛꯇꯣꯏꯁꯤꯅ ꯏꯟꯇꯔꯅꯦꯜꯁꯨ ꯑꯦꯛꯁꯇꯔꯅꯦꯜꯁꯨ ꯄꯨꯂꯞ ꯑꯅꯤꯁꯨ ꯈꯔ ꯈꯦꯠꯅꯩ ꯑꯦꯛꯁꯇꯔꯅꯦꯜꯗ ꯑꯐꯕ ꯁꯥꯔꯒ ꯎꯠꯊꯣꯛꯏꯗꯣ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯀꯥꯟꯗꯅ ꯊꯤꯔꯀꯥꯟꯗꯅ ꯂꯣꯏꯅ ꯏꯟꯇꯔꯅꯦꯜꯗꯣ ꯎꯠꯊꯣꯔꯛꯀꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯡꯒꯤ ꯍꯥꯏꯕꯗꯣ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯑꯩꯅ ꯐꯔꯦ ꯈꯟꯕꯗꯣ ꯈꯟꯖꯒꯦ ꯋꯥꯔꯤꯗꯣ ꯏꯔꯕꯅꯤꯅ ꯋꯥꯔꯤꯒꯤ ꯍꯦꯔꯣꯒꯨꯝꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯑꯗꯨꯗꯤꯅꯦ ꯗꯨꯅꯤꯌꯥꯁꯤꯗ ꯐꯪꯉꯔꯣꯏ ꯏꯕꯦꯝꯃ ꯐꯔꯦ ꯀꯩꯅꯣ ꯐꯪꯗ꯭ꯔꯒ ꯄꯥꯜꯂꯔꯣꯏ ꯂꯤꯟꯊꯣꯏꯁꯨ ꯐꯤꯡꯒꯠꯂꯛꯏ ꯍꯩ ꯂꯝꯁꯥ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯅ ꯅꯌꯨꯝ ꯄꯥꯟꯗꯕ ꯍꯥꯏꯕꯁꯦ ꯂꯦꯝꯕ ꯅꯠꯇꯦ ꯄꯥꯅꯤꯡꯕ ꯏꯃꯥ ꯅꯪ ꯍꯦꯛ ꯄꯥꯜꯂꯨꯔꯣ ꯍꯩ ꯂꯝꯁꯥ ꯍꯅꯨꯕꯤ ꯅꯪꯒꯤꯗꯃꯛꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯃꯥ ꯃꯆꯥ ꯈꯠꯅꯔꯛꯄꯗꯨꯗ ꯕꯣꯔꯤꯁꯁꯨ ꯃꯃꯣꯏ ꯄꯣꯠ ꯂꯥꯎꯊꯣꯛꯇꯣꯔꯛꯏ ꯈꯠꯅꯔꯤꯕ ꯑꯅꯤꯗ ꯑꯋꯥꯏ ꯑꯈꯨꯝ ꯆꯞ ꯂꯦꯞꯄꯒ ꯕꯣꯔꯤꯁꯇ ꯌꯦꯡꯉꯛꯂꯝꯃꯤ ꯕꯣꯔꯤꯁꯅ ꯔꯦꯐ꯭ꯔꯤꯅꯤ ꯂꯦꯞꯄꯣ ꯍꯥꯏꯅꯦ ꯑꯍꯥꯕꯤꯁꯦ ꯆꯥꯔꯣ ꯀꯣꯛ ꯇꯨꯃꯤꯟꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯆꯤꯟ ꯊꯤꯔꯒ ꯆꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯤꯟ ꯇꯣꯡꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯣꯈꯥꯛꯅꯁꯨ ꯊꯤꯈ꯭ꯔꯕꯅꯤ ꯅꯤꯉꯣꯜꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯃꯅꯝꯁꯤꯗꯤ ꯕꯣꯔꯤꯁꯅ ꯆꯩꯔꯛꯏ ꯆꯠꯊꯣꯗ ꯇꯥꯅꯤꯡꯗꯦ ꯌꯣꯡꯆꯥꯛꯇꯤ ꯆꯥꯏ ꯑꯗꯨꯒ ꯃꯣꯏꯅꯝ ꯅꯝꯊꯤ ꯀꯥꯏꯅ ꯏ ꯀꯥꯔꯛꯀꯅꯤ ꯁꯥꯗꯤ ꯆꯥꯗꯦ ꯆꯤꯀꯟ ꯆꯥꯏꯗꯨꯗꯤ ꯀꯅꯥ ꯌꯥꯗꯣꯏꯕ ꯅꯤꯉꯣꯜꯅ ꯄꯥꯈꯪꯅꯤꯌꯦ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯊꯥꯗꯣꯛꯄꯕꯨ ꯈꯥꯡꯖꯤꯜꯂꯒ ꯄꯨꯛ ꯑꯝꯕꯨ ꯀꯥꯅꯕꯅꯤ ꯄꯨꯡ 6 ꯇꯥꯒꯗꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯐꯤꯔꯦꯞꯄꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯅꯕ ꯊꯣꯔꯛꯄꯗꯣ ꯇꯥꯝꯅꯥꯁꯨ ꯃꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯃꯆꯥꯅ ꯆꯠꯍꯟꯅꯤꯡꯗꯕꯩ ꯈꯥꯝꯕꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯦ ꯁꯦꯂꯨꯡꯕ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯌꯦꯡꯁꯨ ꯂꯥꯛꯇꯧ ꯂꯩꯔꯦ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯕ ꯌꯥꯔꯣꯏꯌꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯌꯦꯡ ꯕꯣꯔꯥ ꯂꯩꯔꯛꯀꯦ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯃꯉꯛ ꯂꯩꯊꯣꯔꯛꯂꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯅꯔꯁ ꯑꯃꯗ ꯁꯤꯁꯇꯔ ꯁꯤ ꯔꯨꯝꯗ ꯑꯝꯇ ꯄꯨꯁꯤꯟꯕꯤꯈꯣ ꯑꯗꯩ ꯑꯃꯨꯛ ꯇꯥꯝꯅꯥꯗ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞꯅ ꯂꯝ ꯍꯦꯜꯂꯝꯒꯅꯨ ꯍꯌꯦꯡ ꯀꯦꯃꯦꯔꯥ ꯄꯨꯔꯛꯑꯒꯅꯦ ꯐꯣꯇꯣ ꯐꯖꯕ ꯀꯥꯞꯄꯤꯗꯣꯏꯅꯤ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯤ ꯅꯪꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯑꯣꯏꯌꯣ ꯁꯤꯁꯇꯔ ꯆꯪꯉꯛꯂꯒ ꯇꯥꯝꯅꯥ ꯄꯨꯁꯤꯟꯈꯤꯕꯗꯣ ꯇꯥꯝꯅꯥꯁꯨ ꯌꯥꯅꯤꯡꯗ ꯃꯉꯛꯅ ꯂꯩꯔꯒ ꯌꯦꯡꯅ ꯆꯪꯈꯤ ꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯆꯪꯉꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯃꯄꯥꯗꯣ ꯁꯣꯐꯥꯗ ꯃꯨꯛꯕꯥꯡ ꯌꯦꯡ ꯂꯩꯔꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯃꯥꯟꯗꯦ ꯆꯤꯡꯅꯅ ꯍꯪꯉꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯁꯤꯔꯤ ꯆꯔꯥ ꯊꯣꯡꯉꯨ ꯑꯣꯏꯅꯝꯅ ꯆꯥꯒꯦ ꯁꯒꯣꯜ ꯍꯋꯥꯏ ꯇꯤꯡꯉꯝꯕꯅꯤ ꯐꯤꯔꯦꯞꯄ ꯋꯥꯕꯒꯤ ꯁꯣꯛꯑꯒ ꯑꯁ ꯇꯧꯔꯝꯕꯅꯤꯁꯦ ꯈꯪꯉꯕꯅꯦ ꯑꯩꯅ ꯖꯣꯏꯗꯤ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯈꯠꯂꯛꯏ ꯍꯥꯏ ꯁꯤꯃꯗꯤ ꯊꯣꯡꯕ ꯌꯥꯏ ꯅꯪꯕꯁꯨ ꯅꯪꯅ ꯂꯥꯌꯦꯡꯅꯤꯡꯉꯤꯕ ꯄꯦꯁꯦꯟꯗꯣ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯥꯕꯤꯔꯤꯗꯣ ꯅꯄꯥ ꯑꯩꯅꯅꯤ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥ ꯈꯪꯃꯟꯗ꯭ꯔꯦꯅꯦ ꯍꯦ ꯏꯕꯣ ꯐꯤꯔꯦꯞꯄ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯈꯤ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯒꯦꯒ ꯄꯨꯔꯣ ꯈꯥꯡꯕ ꯋꯥꯔꯦ ꯑꯩ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯃꯥꯒꯤ ꯈꯜꯂꯒ ꯊꯤꯕꯤꯗ꯭ꯔꯒ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯔꯨꯝ ꯃꯅꯨꯡꯗꯅꯤ ꯇꯥꯝꯅꯥꯁꯨ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯇꯥꯁꯤꯜꯂ ꯐꯝꯂꯝꯃꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯆꯥꯛꯇꯨ ꯐꯥꯎꯕ ꯀꯤꯕꯒꯤ ꯆꯥꯔꯝꯗꯦ ꯀꯤꯔꯤꯉꯩ ꯔꯨꯝ ꯊꯣꯡ ꯍꯥꯡꯂꯒ ꯇꯨꯃꯤꯟ ꯆꯪꯉꯛꯏ ꯁꯨꯔꯨꯗꯣ ꯑꯗꯨꯒ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯇꯥꯝꯅꯥ ꯈꯨꯝꯂꯨꯗꯦ ꯁꯨꯔꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯃꯅꯥꯛꯇ ꯁꯤꯔꯤꯟꯁꯇꯨꯗ ꯄꯤꯛ ꯊꯟꯅ ꯆꯤꯡꯈꯠꯂꯒ ꯅꯛꯁꯤꯜꯂꯛꯏ
ꯇꯥꯝꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟ ꯂꯦꯡꯗꯕꯤ ꯁꯣꯜꯂꯝꯃꯤ꯫ ꯁꯦꯂꯨꯡꯕ, ꯍꯌꯦꯡ ꯅꯪꯅ ꯂꯥꯛꯑꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ? ꯊꯧꯅꯥ ꯐꯨꯗꯣꯛꯂꯒ ꯂꯥꯟꯊꯦꯡꯅꯒꯦꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯑꯩꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯀꯟꯕ ꯉꯝꯃꯣꯏ꯫ ꯋꯥꯈꯜ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯤꯗꯥꯛꯇꯨꯅ ꯍꯦꯛ ꯀꯥꯞꯁꯤꯟꯈꯤꯕꯒ ꯃꯈꯥꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯔꯤꯛꯇꯨꯃꯗꯤ ꯄꯨꯞ ꯂꯥꯎꯅ ꯇꯥꯈ꯭ꯔꯦ꯫ ꯁꯨꯔꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯕꯦꯗꯇꯨꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯑꯩꯕꯨ ꯉꯁꯥꯏ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯉꯥꯎꯕꯤꯒꯨꯝ ꯐꯨꯈꯤꯕ ꯗꯣꯁ ꯑꯃꯒꯤ ꯍꯦꯟꯖꯤꯟꯅ ꯀꯥꯞꯁꯤꯟꯒꯦ ꯈꯪꯒꯅꯤ꯫ ꯅꯪꯅ ꯉꯝꯕ ꯃꯐꯝꯗ ꯅꯪꯅ ꯉꯝꯈ꯭ꯔꯕꯁꯨ ꯑꯩꯅ ꯉꯝꯕ ꯃꯐꯝꯗꯅ ꯑꯩꯅ ꯑꯃꯨꯛ ꯉꯝꯕ ꯇꯥꯕꯅꯤ꯫